Lakhipur online puthok saba Mars ki tang tara nongmaijing numit ki Khomjinba Pao tabirasi. Ahan bada maruipa Pao. Lok Sabha Mikhal ki matam lauthokpagi tanja asida ikhang khanghodana Election Commissioner Arun Goel phamthadokre. Silchar da pangthokiba thoramda loan gi ihoda saruk yakiba luchingba kayada maifana ikai khomna zakre. Tolen kun punnabati MS School gi oja singna sinduna B Bandana Sharma bu taramna okre amasung Jiribamda leigadoriba JNB gi mafam asi athuba matamda review tobinaba mahiroi loop ahumna appeal tawrakle. Haujik mapungoi ba pau tabirasi. Lok Sabha Mikhal gi matam lauthokpagi ngaiduna leiriba tanja sida ikang khangodana ngarang leibak asigi Election Commissioner Arun Goel phamthadokre. Mahaki phamthadokpagi cherol adu Rashtrapati Draupadi Murmuna ayaba pikre. Pau gi likhun matungina lakliba thangjenumita Mikhal gi matam lauthokpagi wa leiramani hairi. Lising amaga chamapan marfumanga batch ki IAS officer Sri Goel gi thabak matam lising aniga kuntare phaubani. Silchar gi Dr. B.R. Ambedkar Hall da Manipuri Youth Front of Assam maifana sinduna mamang tha February gi tang kunhumdoi da Assam lenga ki cabinet mifam na laukiba warepna Manipuri lonbu Assam gi jila mari Kasar Karingmanj Hailakandi amadi hojai gi Associate Official Language oina lauthokhibabu harauba amadi Assam lenga pu thagatpa phongdokpagi thoromama ngarang Mars ki tang mapan thangjenumita pangthokre loinana iho asida mateng pangkiba saruk yakiba miyam amadi luchingba kayada maifana ikai khumna jaki thoromaduda Presidium member oina Kangabam Santi Kumar retired ACS Kaisam Vidapati President Maharaj Gambir Singh Memorial Committee Chandrapur Beni Misra President Ampal Khomjinba Aruna President All Assam Manipuri Mairapaibi Coordination Committee Burhan Uddin Chief Advisor Khunjau Youth Club KYC Jubeda Begum President Pangal Mairapaibi N Buddhachandra Singh Social Activist Jiribam Ahmad Chaudhary Chief Advisor Assam Manipuri Muslim Youth Front AMMYF Amadi L Champalal President National Highway Manipuri Development Association na chingba miyoi singna daistaphamki Thauramatuda miyoi kayana loan bu chakwananaba amadi aikhoina lingjel manaduna tawba yabasing tawsi haiba wafam kaya phongdoknakhi wa ngangkhibasing gi manungda Jiribam gi social activist N Buddhachandra Singh na haikibada Assam lengakna Manipuri lonbu Associate Official Language oina chalakpa aikhoi mitei ama oina chauthokse aduka Assam gi CM Dr. Himanta Biswa Sharma asi thamoi chawba mi amani mahakna soidana Assembly da Act ohelakani haibagi thajaba phongdoki Thauramasida tongan tongan ba Mairapaibi CSO organization amadi community kaya sarukjaki Maifagi Chief Advisor Saram Herajit na haikibada Handak Assam Cabinet na Manipuri lonbu Assam ge Associate Official Language ama oina Kasar Karingmanj Hailakandi amadi Hojai District da chanaragani haina lauthokhibabu harauba phongdokpa oina amadi iho asida saruk yakiba loop Mairapaibi amadi tongan tongan ba sangsan singga loinana harauba phongdokpa amasung maifagi maikeidagi tobimal khangba oina khudol pot tamduna ikai khumna jabagi thorom pangthokpani haina mahakna phongdokhi maifagi President Thangjam Brojena hai February gi tang kunhumdoi da Manipuri lonbu Assam lenga ki Associate Official Language oina cabinet na pass tawrakpada Assam gi mitei singna Assam lenga ko thagatpa phongdokpaga mari leinana masibu phangnanaba honabada yamna thawai hakchang yauna sawatkhiba CSO Singh Mairapaibi Singh Club Association Singh Oja Singh amadi luchingbi singbu harau teyamba phongdokpa oina Manipuri Youth Front of Assam maifana miyamda chamba lengyan fi amasung citation piduna ikai khumna jaba utpagi thoramni haiki Ahmad Chaudhary Chief Advisor Assam Manipuri Muslim Youth Front na Manipuri lon asibu Assam gi district marida Associate Official Language oina pirakpa sigi damak Assam lengak pu thagatpa phongdokhibaga loinana Lakhipur gi MLA Sri Kausik Rai bu thagatpa phongdokhi dimana si phangnanaba honabada mitei pangal sing ima sing amadi CSO sing punna celebrate tawba si yamna nungai haina mahakna phongdokhi akoi guardian oribo Manipur dagi hona birapagi mahutta koi Assam da leriba jati asina akoi jati ji hona base machine na ham phangsi kana gumadi guardian state dagi ari magi parents state dagi atupda leba mayam si hona biya ꯑꯩꯈꯣꯏꯒꯤꯅ ꯑꯇꯣꯞꯄ
balance leriba state ki honarakadana matayda leriba likna lejariba aikoina akhoi jati ama kannama lona ma kannama chokhanama honarakpase asana ko phangna mase aikoda ina support to adu assembly da akoina एक बोला करने से पास हो एक बोल तो ऐसे जाना कि निगाह में दे असम को में से एरिया खरीद पॉलिटिकल इशू दा मकोने मसा खेना बोले रमरी है अदो एरिया खरीद असम को में से हजी बर्बर चीफ मिनिस्टर से जामना थमसे थबक तौरी अदो ना मकोना एको जी मेटे हेबे जाति सिता मिना मकनी है थाजती सुसोस दन मसेना सोदना सेनी दसु पास तौर का कोई एक्शन कोन बताने करे अदो ना आसाम की इतिहास होकिबे फेब्रुवारी की तांग कुलुमदोई इंग्लिशिंग अने कुलमरी से आसाम की इतिहास के लमाइदा मणिपुरी लोन बु आसाम सरकार की कैबिनेट ना मणिपुरी लोन असी एसोसिएट ऑफिशियल लोन ओइना डिस्ट्रिक्ट मरीदा कसार करिंगस हेलाकनी अमसु होजाइदा चनबे यारगनी हाइना कैबिनेट डिसीजन लौगिबदा मणिपुरी यूथ फ्रंट ऑफ आसाम ना अदुके मदि हरावबा नुंगाइबा फोंदोकपना आसाम सरकार बु थागतबा फोंदोइ ngasi सिलचर की बीआर अंबेडकर हॉल दा आसाम की तोंगा मणिपुरी सीओसो सिंह इमा मैरा पेबिसिंग खुन खुंगी क्लब एनजीओ मयाम पुन्ना मणिपुरी यूथ फ्रंट ऑफ आसाम का लोयना हाइबे एसोसिएट ऑफिशियल लैंग्वेज फंगनेबैदमक्ता अकन अकन खोंजंग क्या चंचिंगबदा सरुक याकिबा लुप खुदिंगबु कौमिनदुना कोई हराव नुंगाइबा फोंदोकपा ngasi थोरम सिंजबनी हाइबा खोंजंग असिदा आसाम खक्त नतना तोंगा आसाम की मपान खुदाइबा मणिपुर त्रिपुरा मेघालय नागालैंड मिजोराम नतना इंडिया की वांग लगी चोना ताकि मालम मणिपुरी खुद आसाम की एसोसिएट लैंग्वेज फंगबसीद अचौब मतें पांगबू माइफाना कदोंग से तौब से खंबू चगनी कदोंग मुखैना पांगे मतें काव गमजरोय फंगलब एसोसिएट ऑफिशियल लैंग्वेज असी आसाम नतना मालम ताब मणिपुरी खुद की इमालोन कनमनी है माइफाना लौजै फेब्रुवारी की तांग कुलुमदोइदा आसाम कैबिनेट ना मणिपुरी लोन असिबु आसाम लेंगा की एसोसिएट ऑफिशियल लोन ओइना कैबिनेट ने पास तौरपदा कोई याम हराउते यामना आसाम की मीटिंग सिना दिग मिटिक हराउते यामी अमसुंग आसाम लेंगा को अनना थागतसै असिगु मरी लेना मसी असि कोई एसोसिएट ऑफिशियल लैंग्वेज तान मदा यामना हाउ हक्चांग यावना सगुत खिबा सी सोसिंग मुझ मैरा पागी क्लब ऑर्गेनाइजेशन सिंग ओजा सिंग लुसिंग कयाना सपोर्ट तौबिबदगी मयाम होना थबक चंगहिनमिनबदगी असिगुंबा एसोसिएट ऑफिशियल लैंग्वेज असी फंगपनी मदुगी दमक्ता ngasi harau te am phongdokpoina maifana miyam ga loina miyam da asamba ga lengjan pi amasung citation pi duna saglen payo amasmine duna mayam ga awana punmokto thokna si haiduna ngasi asi sinjabani maduna ngasi ki program asi da lingge ni thagasai musu asam lenga ko mangkini tena thagasab phongdokse aise asam manipuri muslim youth front ki habji mitai pangan singji संस्था में लेको मसी माइफा का जामना नकना सुमिनबा माइफा बुसो मॉरल सपोर्ट अमन तौमिनबा मसी गाइखोइना ngasi मणिपुरी लोनचिबु आसाम डिस्ट्रिक्ट मरीदा एसोसिएट लैंग्वेज ओइना पिबिरकपसे मसी आसाम सरकार बुसो गइन थागले अदुगा मरुवाइना मसी गाइखोइगी लोकल एमएलए लखीपुर लोकल एमएलए कौशिक राय महाकिसु मसीदा जामसातना चो मतेंग अमलै मरीवाना मितई पांगन सिंगी मनुंगदगी आसाम मणिपुरी मुस्लिम यूथ फ्रंट की माइगैदगी कोई इनाव सलाउसु अखोगे संस्था को लेबा माइफा को लेबा दुगा इनाव रेहान दगी सबीर मसिगा इखोइना खोंजंग सिदा ngasi पुलिसे मसिदा हक्तन जामाचिन थबक खरा थादो अमगा हेक्टल जाहुर बेन लाचबनी मसी जाम नुंगाय इमा सिंग मरु ओइना सीएस सिंग पुल्लगा मसी पुन्ना सेलिब्रेट तौमिना बसे मसी खुदोंग चाबसे मैतै खुनाइगी अपुन्ना मणिपुरी खुनाइगी इतिहासता सनागी मयेकना लेहौरगदोन मित असिबो सिलचरगी मयोलदम पांथोकपसे मसी जामना हराउनिंगाइनि मसीदा मरु ओइना माइफाना जामसतिना कंट्रीब्यूशन तौखरगसु सीएसओ कयागिसु मसिगा मितै खंगदे मितै पांगन खंगदे पुनखिबसे मसी अखोइगी अपुन्बा विक्ट्री नैना पुन्ना फंगजबनी हाइना लौजे Tolen kun Puinabati ME School के ओजा सिंगना सिंदुना ngarang thangjenumita Puinabati ME School da APSC na laukiba Assam State Electrical Grid Corporation gi exam da assistant manager oina khalakrabi Tolen kun gi B Bandana Sharma apokpa B Bipin Sharma masung apokpi B Bimola Sharma bu ikai khumna jaba amadi harau nungai pa phongdokre thauram da
स्कूल की ओजा सिंह अमसुंग महिरोई सिंहना ngamjaba khudol pot sing pidunai kai khumnajaki ओजा तमिजुर रहमान हेडमास्टर तोनाम्बम रविंद्र बी बंदना शर्मा बी बिपिन शर्मा बी बिमोला शर्मा टीएच बिमोल सिंह जहीर उद्दीन अमदी ahal laman kaya na thoromasida saruk jaki ba oja singna mamal leiraba wafam kaya phongdoknaki program conduct tawkhibi oja renubalana bi bandana sharma gi samlap awari liduna miyam gi pungning chingsinki ai mi oi da ba yade janna ai gi wa khanda khalli ana haining badi na khoi mayam ju khotna ba kalu ko punsida awa ba lak tardi mayok na ga da bani mayok na bagi sakti lei ga da bani kai da oi da akhoi tha do oi da bani ai will power se yam na kalang ga da bani asi will power si gi da makta chakhum na changa ga nama gi awa ba sapam do adu yengo nangi papa na kyam gi mati wa ga nangi da ka paisa ta li hai ba se asi je yengo adu edi adu edi na khoi soi na gi noina khalle ba thung bam do adu ga do yow ba ngam gani na hono mi oi na hono internet si aphaba mai gai da si jano jaha question problem lak pada youtube lai ri khoi doubt hang na ba oja mayam su lai ri khoi gi ngasi tin biri ba mayam sing ko halaman dagi mamang da tha gi ba mamang da exam tha gi ba mi oi rak pa mi sing dagi makhoi dagi guidance lobiu moi da chatlaga hangu ki kamai na oi rei no na khoi gi life the problem kari face tawgi adu to kamai na overcome tawgi hai ba se asigo mai advice mai am lobi raga mathak ka na ba mi oi na bo hona biu ko Miss B. Bandana Sharma, Magi Schooling, Northeast Academy, Fulotordagi, Ma Class 10, the SSLC, 70.84% Thangduna, Loinana, English Advancement Letter Loraki. Matanda Maha Ramanus College, Silchada Tamki, Magi Higher Secondary, the Mahana, 79.4%. Loinana, Physics, English, Amasung, Alternative English, Letter Loraki. Matungda amuk Sundown Town University dagi maha BTech Civil Engineering da mingtanki mafam sidasu maha thoidol hendokna ningthi na mai paki haibatare ma first second amasung third semester da topper hoiduna pass out ki amasung gold medalist hoiki matuki tungda Northeastern Regional Institute of Science and Technology Arunachal Pradesh dagi Civil Engineering da MTech tamthaki mafam duda sumaha first class function kaina haidar abado later kaina haidar abado hojik ti kari haikre baduki bahutta percentage ko da chakre 90 96 97 98 100% ado maina mahut silba matam da haibini adukki matik angam se lai tambada simpham tambada anam punamakta competition oire aduna apoina khangada bose apoi angam se taseng harga competition ki apoi elena manu dal nei robanya mapoi ge damakta mapoi ge mamanaba singi thengna ga dabagi damakta kari to hum thoi aibase apoi khona mak guardian abasu obibabok oiriba oja oiriba apoina khanjaraga apoi angam ki damakta apoi simpham patami Sekolah segi founder teacher, naisi wajah lagi lamba. Di sekolah ko pipin Sharma gi macam di an, ai ini jangan saya. Alang sila pas orang ini, apa yang ada? Saya tinggi mengajar ini, hari bos. Mana lari kamu macam saya ini, ada kami yang angkat. Awak lagi na, magi biografi dia ni, sekolah segi medam, Rebina, ada tinggal ni. Periksa sih jangan lain makan ni periksa nanti. Aduga. Apoi ki maite yamadi maite pang gi marakta ma nama khal jawab pa hai base jam matang ba makhal gi kaji mai pat ba amani anya nya logi Lakliba Mars ki tang tara tret nongmaising numit ki ayuk ki pung tara da Amsu Silchar District Committee na silang duna debate competition ama Silchar BR Ambedkar Hall da pangthokadori ahanba mana lupa lising ahom aduga ani suba mana na lupa lising ani oigani Assam gi district marida Assam sarkar na Manipuri loan bo
associate official language oina pirakpa asida Manipuri jati ekhoi kanaba amata lobang amloi haibasina house ki motion oigani hairiba debate competition asida school college sa tamliba mahiroi singna saruk yabinaba amsu silchar district committee ki general secretary laitonjam bijes na khangalakli registration fee free oigani registration ki tamak mobile number 8638859537 natraga 9957810642 number asida pau phonana bahari Kangan Jabama Health Care Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada Course si Tambiba Haure Health Care ki field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP civil hospital silcharda practical tobagi khudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road silcharda lengsimbirabu natraga mobile number 9395732456 da pau phaunabiyo Nungairaba Pao Kasar Pular Tolda Holistic Therapy Center ama hangduk chare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsim birabu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ne Kangan Jabama Tongan ba competitive exam gi damak chama da chama mai pakna bagi damak coaching pizariba Infinity Knowledge Center na SSC MTS GD CHSL Indian Army Assam Police TET CTET Grade 2 Grade 3 amadi Grade 4 gi exam gi damak Maths Reasoning English GK na chingba coaching lobby ningba singna kudung chaba si lobiu ahanba batch ayuki pung 6 tagi na 9 phawba oigani admission fee free oigani Akupa marol gi damak Kasar Lakhipur Ward number 9 da laiba Infinity Knowledge Center gi Center in charge Sir Tennyson gi mobile number 7002554061 number asida ngasimak pau phawna biu Prime Minister Narendra Modi na numit nini Assam Khongsetta laklambagi manungchana ngarang thangse numita Jorhat pangthokiba miyam gi oba mifamda wangang laduna Pradhan Mantri na leibak asigi khungang singda Lakhpati Didi Singh hena chakhotpa purakpagi matangda wafam kya thamki thauram asigi live telecast arang lalang kita labok part 2 da thauram asi yengkhre Sribar GP ki oina GP Secretary Sandeep Kumar Lakhipur NRLM Block ki BPM Sarlibon Rong PP Sribar GP ki ex VP L Bidamon GRS Sandeep Pal Computer Assistant Lakhipur Block M Sanatomba Jipika Sakhi Komolini Devi JNT Singha Lakhipur GP ki oina Lakhipur Block Coordinator Sanjeev Kormakar Jipika Sakhi Bandana Singha Chingbana Lakhpati Didi Singh bu sagut piduna amato oina mideng tamina ki haina CLF President Bina Devi na paudam lagli इलाज की सुविधा दे रही है उसकी बड़ी लाभार्थी हमारी माताएं बहनें महिलाएं 3 करोड़ लखपति दीदी बनाना देश में 3 करोड़ लखपति दीदी बनाने का अभियान पर भी काम कर रही है
Jiribam district Laigadoriba Jawahar Navodaya Bidyaloy gi mafam asibu review tobiu haina kayarak hana haijakrabasu ngasi phawba tobidana leiri haina Desam Jiribam District Council ki office da MSU Desam amadi KSN Sinduna Irai Numit Mars ki tang nipanda Paumi Singa Unaba amada Desam Jiribam District Council ki President Laisram Bilax Mitay na Fongdokre Mahagna Makata na haikibada Jahi Asigi January ki tang kunmapanda Education Minister amadi Honorable MP da Jiribam District Asigi oina JNB laibada matik charoi da mafam sing report kaya piramba adugi report sing adu review tobiu haina Jiribam da leiriba mahiroi Mari MSU MSF Desam amadi KSN January gi tang kunma panda ai bacherol pi khrabasu ngasi phawba review tobidana leiriba si athuba matamda review tobina bahaina Education Minister amadi mari leinaba authority singda ningsingjari haina phongdokhi Paugi mifam aduda MSU Jiribam District Committee ki President TH Thanil Singh KSA Jiribam District Council ki President K Somorjit Singh amadi Desam Jiribam District Council ki President Laisram Bilax Miteina sarukjakhi Sahi asigi January ki tarikh 18 da Education Minister amadi Honorable MP the Pao Jiribam ki district asigi oina JNB laibada matik charoi mafam sing report kaya piramba adugi report sing adu review to biu haiduna Jiribam da laiba mairoi luk mari MSU MSF Desam amadi KSN na hariba January gi tarikh 18 asida che aiba khutang pirabasu masi pawba review to bidana laiba si athu matamda review to biu haiduna masi MSU Desam amadi KSN na mari lainaba singda masi amu reminder toboina ekoina review tobiu haiduna athu matamda haijari makha tarapada ekoina yamna maruina review tobiu haiba adudi Jiribam district asigi district administration dagi thakiba report reference number 5/12/1/2019 DC Jiribam April ki tarikh 5 2023 da thakiba report adu review tobiu haiduna haijabani haiba review asi athu matamdasu lainakna midian jabiraga mari lainaba singna review tobirakani haibugi thajaba adusu leijai makhatana niksingba yabadi ekoina 2023 ki March ki tarikh 18 da hoji Education Minister oigiriba Honorable Education Minister ga mairoi luk mari MSU MSF Desam KSA ga punna phamina ro matungda Jiribam district asigi oina Harinagar Khomjinba Lamlopopi hariba kunasida sabal loraga leiriba residential model school asida temporary ki oina ahan bagi oina session asi hauba yanabagi thabak sing adu pakhapiu haiduna matamdu da khanaba fawda almaina thajaba adu thamrakhibani adubu maduga tayona bada JNB amana leibada matik charoi daba mafam kaya report pisanduna tawramiba thaba ase review tobiu haibagi potuni ekoina thamjaramiba Harinagar Lamlopopi da leiriba residential model school asida tobiu haibase JNB ama oina leiba matamda temporary oina leiba matamda yamna matik chaba oja singi quarter playground school building na singba matik chana wall fencing na singba matik chana leiba adumba mafam chaba mafam oibana madu ekoina propose tawjaramani matamdudasu thajaba adu pirakhibani lorena aroda hajani mise haiba ekoina ngasi mairoi luk ahumna media ki kuthangda thamjani basi mari lainaba sing amadi lainakna masi athuba matamda review tobiu haibagi potuni adu si hairaga matangsiga Aroibada maruiba pau amukhanna Lok Sabha Mikhal ki matam lauthokpagi tanja asida ikhang hodana Election Commissioner Arun Goel phamthadokre
Silchar da pangthokiba thoramda loan gi ihoda saruk yakiba luchingba kayada maifana ikai khomna zakre Tolen kun punnabati MS school gi oja singna senduna B Bandana Sharma bu taramna okre amasung Jeribam da leigadoriba JNB gi mafam asi athuba matamda review tobinaba mahiroi loop ahumna appeal tawrakli Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare